Online Manipur gi nungthil gi pau miyeng tabirba pumnamak puthoi laisramna khurumjari ahanbada maruoiba pau. Ex-Chief Minister M. Kukising gi yumda bom kapsilakpada arangpham oiba RK Rabaising Moirangdagi ama Leikhidre. Makha tarakpada Kukina bom Kapkpada Moirang Bazar manaktagi leiba yum amada tasinbadagi Meeoi ama leitre hairi. Makha tarakpada Manipur gi hana CM oiramba former CM Koireng gi yumda Kuki Khutlai Paiba singna Kapkpa rocket Tarkhre Ahal ama Leikhidre amadi asokpasu yaure. Makha tarakpada Imphal Ukhrul lambi thingbagi khongjang khudakta handoknaba Tangkhul Naga Valley Student Association TNBSA na khangalakli Red Zone area da lairiba Jat Regiment khudakta lokthou Red Zone area da State Force mapungfana thambiu haibagi demand tawarduna National Highway 202 Imphal Ukhrul lambi thingjin Kibabu Tangkhul Naga Valley Student Association TNBSA na akanba mawngda condemn tawrakre lambi thingbagi khongjang asina maram oiraga Tangkhul Naga community gi lifeline ama oiriba Ukhrul amadi Kamjong district ta lairiba praja singda khudongchadaba kaya mayoknabana maram oiraga lambi thingbagi khongjang asi khudakta handoknaba khangalakli karigumba lambi thingbagi khongjang asi handoktrabadi makha taba thabak thoram sing paikhalaklagani haina TNBSA General Secretary Wornga Chan Muiba amadi President Mathingso Jajona Khuyek piduna thadrok pachero amana khangalagli makha tarakpa update asidi editorial column dagi lokhocherake mafam matam chana thabak tausi mafam matam chana thabak tawdaba lamdam ama thiba tarabadi Manipur oigani haiba yai state asida lenga ki oiba loisang kyamuk leiriba sigi manungda PWD PhD Manipur Power Distribution hana Electricity Department hariba sing asina lamdam asigi lambi thong mai isingi thabak tawba matamda mafam matam chadana thabak tawbagi chatnabi leiragliba si ngasi ngarang tagi natte haiba si state asigi miyamna lisang sitna khangna duna laklabani maruoina Imphal Mayolgi wahengom leikai gi traffic point manaki lambi gi pothole menbagi thabak tawbada Khuraman Kaithel gi mi chilakpa matam amadi ayuki pung 8 dagi 12 12 gi matamda tawriba simak yamna wakhal khantaba watpani haina lawba yai matam asida mi na krik inaba traffic jam thokpa matamda thabak faba saduna pothole menbana maram oiraga wahengom leikai dagi Kainsampat traffic island fawbagi lambi Meeoi lambi gi mafam asida aduki matik traffic jam oheliba simang mafam matam chadana thabak tawbana ni haibasi lamdam asigi miyamna hanna ngangna duna leiraba asida lenga ki mari leina baloisang na yengsilaga matam chana haibadi mi chindaba matam haibadi numidangi matamda tawhanba chumgani aduga Imphal Municipal Corporation gi lambi gi waisliba singna lambi da mi latna chatpa matam haibadi ayuk anganbagi matamda sitkadabadu mi chingkhalakpa matam haibadi ayuki pung 8-9 taba matam fawbada lambi gi waisitpagi thabak tawbagi chatnabi leiriba simak Leipang macha tadabagi thong oiri nakalamaromdana state asigi lenga ki maru oiba department oina PWD PhD Power Distribution na thabak tawbada coordination leitana thabak tawbagi thong chathabagi mami chawna tabadagi state asigi lambi sing matam chadana kolas phakaibagi thong chathari khudam oina Sagolban Tera sayang leyaktagi Kwaitel taba lambi asi haukiba tha ahom mari gi mamangda sit nana koilas thakhrabasu matam chadana hojik lambi mayai mataida pothole kayamuk lerakliba gi maramdi lambi sigi matai mayai na ching ba PhD gi toti pipe kayamuk puriba sing asi pipe leak oibadagi toti ising thadarakpa ising kapthokpa mafam kayamuk leibadagi ni haibasi lamdam asigi miyamna khangnaduna leiri asigumba thawong asi tawdanaba department singna thabak tawbada tathok tasin tawnaraga thabak pangthok minaba chumgani khali nakalamaromdana state asigi miyam maru oina Imphal Mayol amadi masigi akoibagi state highway national highway gi mataida khonglambi thamduna lengakna makhada drain chelaga leibagi mathakta lanagi pochai yonbagi thawong tawbagi chatnabi leiriba asina maram oiraga lambi chaliba miyamda khudongchadaba kayamuk thoanbagi mawong asi lengaki mayokta leiba thawong ni haiba yai asigumba kaya asi tawdanaba mari lenaba lengaki loisangna lamdam asigi miyamda khangan khiba kaya su leikrabani haina khali adubu lengaki mayokta leibagi thawong sing chathaduna hojik leibugum tawri asigumba kaya asibu tawdanaba mangjawnana lengaki mari lenaba department na khangan baga loinana lengangna takthokpagi thabak tawrabasu matam khara leiraga hekta hanagi fibamda leibagi thawong chathari maram aduna state lengangna su mafam matam chana department khudingmak coordination leinaraga thabak tawbaga loinana lamdam asigi miyam su lengaki athingbagi mayokta thabak tawdrabadi China Japan gumna leipak macha taba lam oigani